ngasi tang tara February 2024 da yamna laibak thiba thotok amada naga mapal ki bazar da naga mapal ki mera haiba adugi area khara da akhoi gi ichan sing khara marai paibi khara haiba tare loina mandak te kampu khara na akhoi ichi no jingdi gi mafam adu da poche khara yengba lakpa khoppa da ngasai gi gap ama leina dana ayukta nganta da thotok ama pamdaba thodo ama thoki madudi pot adu munle khole haiduna ngasai akhoi gi victim gi kampun nu su akhoi gi Facebook da WhatsApp da thakatana viral ama chatkibadagi masi mayam changsandana akhoi da pau phangbadagi ichi naw khoi taragi chesu Imphal Naga forum asigi pau yorokpa kanda akhoi ne koichen chendana report ama ma tawdana akhoi gi city gi police athugi ausina magi team amana madu thikalure hairaga akhoi gi accused person ngasai gi pot khara chinthaba wahai wata mina pamdaba khara ngangluba punamak adugi kana no haibadu akhoi gi OC shapna lead tore hairaga madu phagat pire hairaga akhoi gi police station da puraktana aduga ngasai akhoi victim tariba mi singdasu akhoi tara gi chesu gi team ga Imphal Naga forum gi team na chalaga thikalaga lomlong bazar da madu gi insana pi yolomdana makhoi da wari watai punama saraba kanda Uji lepak da pumbung sariba irang issue mayam leiriba sigi interest da khale hairaga group animak se puraraga karmaina thokpuno karmaina thokibano haibado OC shap ki mamangda aikhoi mayam se wari se sarakanda aikhoi gi ngasai thokiba ayukta ima ibel khrana madhoi kampu khra amana soikiba khangda tawkibado aikhoi soigre aikhoi langre masi kokpiu haiduna mayam gi mamangda moina thamjaba kanda haiba matungda aikhoi gi victim haiba tare ichi naw sida phaminariba akhoi asone aduga sigi ichan sini mangon da thokpani mama samak na su hare noina lale hairabnina akhoi isor gi ming da kokpi khre haina akhoi yanaba ma purakpada purakibagi matungina hojik media gi mamangda akhoi tera gi chesu chairman su yaubiri police officer yaubiri mairai paibi gi kaithel gi tongan leader yaubiri aduga ai isamak aduga akhoi gi Imphal Naga forum gi co convener masamak oja thon yauna akhoi mafam asida phajana gyan tamina rakanda thokiba issue do mase community gi nate individual gi amagi ni haiduna akhoi na thamlaga laurakanda madu thoina khibani haina ngasi mayam gi mamangda thokiba accused person singdo police na phagala kanda moina akhoi soigre langre na hojik puni hongnara kanda yanara kanda akhoi chema inare inabak loina na ngasai moina pot khara laukibdasu hojik hanbire anumaina thamjara kanda masigi problem ase hojiki police ki mamangda akhoi mayam gi mamangda akhoi madu yanaba ama puramina khre habese mayamda akhoi khanghanjari aduna masigi matangda amuk hena chothokningai Seran Torana natraga mis communication cable lerga Seran Toran ba oidaba padaba kari nganglaga khollaga tawbirunu mado akhoi huji yana khraba pura khrabnena huji Manipur da thokliba issue lebagi interest da yenglaga mayamna peaceful coexistence amaga ama ingna chingna nungsi chanana leiminingai khoi honnaminasi masiga loinana akhoi tampak da leiriba se jati loina suna leibani aduna tampak da leiba youth khangde imai bel khangde kaithel da phambi khangde mi mayam se akhoi yamna check singna khara care lona amaga ama akhoi respect tawna dana akhoi hingmina bagi matam ado oire habse ai khangan janingi masigal khutong chaba lona na ngara nahan khomalampa gi area da ichi naw tangkhul gi naga gi gari khara chamdana leiba kanda masak khangda ba mi oi khara na nomai da laraga gun point tawraga gari phakibagi case chawna lai ngasi khabar da yawe sigumbu sisu akhoi tawbigunu hojik Manipur da thokliba asigumba matumanaw da tawbigunu asigumba sina maram oiraga Manipur da hena irang se pathokpa chothokpa gi mami ama tar lere madu akhoi Manipur se akhoi lengak ama leribani akhoi gi rules of law leribani law and order haiba leribani kana kumba na gari kumba mi ama soiba chingi mi khangde tamgi mi khangde phai hairasu akhoi gi ayingi matungina government da akhoi gi police da sinabiro law do magi khuta paira kanda mana tawning mo da tawbigunu aduga gun point tawraga gari pukhre khotkre habisisu ichi naw tampak da leba CSO police mayam yauraga akhoi thigalaga asigumbasu hanbiningai tawsi nataba tarade asigumba macha issue na maram oiraga Manipur da
इरांग से तुम चौथो चौथोरग लेरगा हंथब फाथब नतना हेन चौथोपगी ममी अमा ताब लेरे हबसे अइना ngasi मीडिया की ममांग ngasi थमजरी लोइसनबदा हुजिक से ममांग दा फंबिरी बिसिनी अखोय सोंदा एक्यूज पर्सन सिंग फंबिरी मोय मयाम से पुलिस ना कोखलखरे अदुगा विक्टिम ना से द लेजरे असे अनि से हुजिक की पुंफम दा अखोय यानबा म पुरखरे हबसे मीडिया की ममांग दा थंबिरी अदुना मणिपुर दा लेरिबा चिंगमी तंगमी इचिनाव मयाम नसु हुजिक याना खिबा पोट से दा लोइना मन सोगत पिरे सपोर्ट तोबिरे हरगा इंथबा फाथबा वाखलोम दा लोइना थंबियु मसिदा सेरान तोराना अमुक पाउ संतोपिरुनु हाइबसे अइना मयाम दा थमजबनी।